ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯄꯨꯊꯣꯛꯆꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯑꯦꯄꯤꯁꯣꯗꯇ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯖꯄꯥꯟꯒꯤ ꯑꯦꯛꯁ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯤꯟꯍꯣ ꯑꯕꯦ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯑꯃꯗꯤ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯁꯤꯟꯍꯣ ꯑꯕꯦꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛ ꯖꯄꯥꯟꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯂꯤꯕꯔꯦꯜ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄꯥꯔꯇꯤ (LDP) ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯖꯄꯥꯅꯤꯁ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯔꯝꯕꯇ ꯅꯠꯇꯅ ꯃꯍꯥꯛ ꯖꯄꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯝ ꯀꯨꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯁꯨꯅꯤ꯫ ꯁꯤꯟꯍꯣ ꯑꯕꯦ ꯄꯣꯂꯤꯇꯤꯀꯦꯜ ꯐꯦꯃꯤꯂꯤ ꯑꯃꯗꯒꯤ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯒ꯭ꯔꯥꯟꯗꯐꯥꯗꯔ ꯅꯣꯕꯨꯁꯨꯀꯦꯁꯨ ꯖꯄꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯈ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯅ 1993ꯗꯒꯤ ꯍꯧꯅ ꯃꯍꯥꯛ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯖꯄꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ 26 ꯗꯤꯁꯦꯝꯕꯔ 2012ꯇꯒꯤꯅ 16 ꯁꯦꯞꯇꯦꯝꯕꯔ 2020 ꯐꯥꯎꯕ ꯊꯕꯛ ꯇꯧꯔꯝꯈꯤ꯫ ꯃꯍꯥꯛ ꯃꯁꯥꯅ ꯌꯥꯅ ꯊꯕꯛꯇꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕꯅꯤ꯫ ꯁꯤꯟꯖꯣ ꯑꯕꯦ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯐꯕ ꯃꯔꯤ ꯂꯩꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯕꯨ ꯍꯦꯟꯅ ꯆꯥꯎꯈꯠ ꯂꯝꯕꯤꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯑꯃꯁꯨ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯃꯍꯥꯛ ꯖꯨꯂꯥꯏꯒꯤ ꯇꯥꯡ 9ꯗ ꯆꯥꯎꯔꯥꯛꯅ ꯄꯨꯡ 11:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛꯅ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟꯒꯤ ꯁ꯭ꯄꯤꯆ ꯄꯤꯔꯤꯉꯩ ꯇꯥꯟꯖꯥ ꯑꯃꯗ ꯇꯦꯠꯁꯨꯌꯥ ꯌꯥꯃꯥꯒꯥꯃꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯇꯦꯠꯁꯨꯌꯥ ꯌꯥꯃꯥꯒꯥꯃꯤꯅ ꯃꯍꯥꯛꯄꯨ ꯏꯍꯥꯟ ꯍꯥꯟꯅ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯄꯥꯟꯈꯤꯔꯝꯗꯦ, ꯑꯗꯨꯕꯨ ꯑꯅꯤꯔꯛ ꯁꯨꯕ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯕꯥꯛꯇ ꯄꯥꯟꯈꯤꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯄꯨ ꯅꯥꯔꯥ ꯃꯦꯗꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯂꯥꯌꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕ ꯉꯝꯗꯅ ꯂꯝꯕꯤꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯄꯨꯂꯤꯁꯁꯤꯡꯅ ꯌꯥꯃꯥꯒꯥꯃꯤꯕꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯇꯧꯕꯗ ꯌꯥꯃꯥꯒꯥꯃꯤ ꯃꯁꯥꯅ ꯃꯍꯥꯛ ꯖꯄꯥꯟꯒꯤ ꯃꯦꯔꯤꯇꯥꯏꯝ ꯁꯦꯜꯐ ꯗꯤꯐꯦꯟꯁ ꯐꯣꯔꯁ ꯍꯥꯏꯕꯗꯤ ꯖꯄꯥꯟꯒꯤ ꯅꯦꯚꯤ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯐꯣꯔꯁ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃ ꯁꯣꯜꯚ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯃꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯤ ꯍꯧꯔꯛꯐꯝ ꯁꯤꯟꯖꯣ ꯑꯕꯦꯅ ꯑꯣꯏ ꯍꯥꯏꯕ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯁꯤꯟꯖꯣ ꯑꯕꯦꯕꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫